Hi ma'am, Chekla Film Production na putokpa romantic boyfriend do Chekla Film Production gi YouTube channel da soina thagala gani. Bema, I hang torage ba. Yadre ba somda. Hang torage ko. Ngai khone nangi nupiga aigi nupiga nupa ama sida moyani na pulapti koram moidana. Nangi nupi na koram boiragadi aigi ji shape oidoni. Adudi menu yengdadi kamana order tawdiba. Keke yawino ju khangoro imamala kya bino ju amta khangoro adudi. Thengine yorak tore di haibane. Oh. Koi torage ne. Ai. Ado KFC tra Domino's tra. Ah, wakar sabsu kino. Aina phana thabak chilesu nangi matam khai tawam thokpani. Aina nongda priority thamadi kedaw matam khai tawam moideno. Umnamakse aina soyme. Yamna noningba yamna comedy oiba adugumba short film oidene mayamna support tawbiu Chekla Film Production bu anoba artist akhoi bu support tawbiu. Fast food gumba restaurant gumba atang atang da adu changang gumba di yaw jala ba ai di sangom chade kya thakta bani ni